Sakhangdabasingna Nongmei kapsilamle, Uripo Krishnamle Kaidaleba Zenimski retired medicine doctor Konjangbam Gansandragi Yumda Ngashima Sakhangdabasing Nongmei kapsilamle, Presna Pumba Pau Matuina Tauduasing a Shay Punipan Makairam Tabamatana Tokimani, Activa Tongdu Lakpa Miyuanina doctor Gansandragi get Nongmei Maruani kapsilam kimini, Kanana Kadimerang the Nongmei kapsin Aki Pi Benohaba, House of Pobu and Uripo Krishnamle Kai Mera Pai Amati, Club Kimekidi Awang Batak Yaning the Pungtoknakri, Panbaya Body Say Siki Mini Pandagi, Mini Pang in the Midang, Doctor Gansandragi Yum the Nongmei kapsilam make it out like Raven Hedi. Jusampu the Imunka Isau the Awaba Mayunari, how given the Mikrani Jusampu district left and Suki Nona, district as you powder and see libertorial sink in my pathok to Yunka ising the Tumsin Kivadi, Atopa Saphagadaba mapham to the sons of Hamlauduna Lainakre, Maru Ebelamika ising the Tumsin Cre, how Kibazulai Nipan Negi left and Surapa Nona Maram Oiduna, Kugatorial, Tuita River ising Pathorak to Naisiel Bank, Carried Zomonom. PCI colony New Zobang Amasum, Nazareth Liba Yum Sama Taraga Marum Ising Tumzinkre, Torelgi Sing Imai left in a Wankalak Leptri, Yum Tumzinkrab Imung Mio Saphagadaba Pamsel Sons of Pamlauduna Lainakre, Paushna Makatara Duna Langba Torelgi Imai Kudong Tiba Yaba Sang Maskasieli, Paturak Pacing na Person Moon and Molquay Loina Tidim Lambiki Nagi the labor mapham sing Amasum to Bonkai tells Ising Tumzinkre Hadi, Mashidanatana. Tidi Blocky Manungsana Ladiba, Neng Tong Bank, Carrot Bank, Amasum, Kantang Bank, Isau setting Milnari, Ising Isau Shinamara Modern Yamlava Lopum Gas from Zincreari, Isau Namara Modern Susampur Townga, Atakul Singer Samnariba, Lambi Sing Ising the Thomson Kibadagi, Sadokisin Jacketry, Marilla never authority Isau Section Torang Kalakot Creadi. Mezoram the Lanjanara Kiba Myanmar refuses sing Mizo Lolnganaba. Detect Doctrine Myanmar Housing took Libi Irang Sina Maram Weraga Mezoram the Langelactuna Lady by Myanmar refusing Isteradugi, Pauna Lun Oriba Mezo Nganova Mezoram Quaidigi Saw civil body organization Oriba, young Mezo Association Akan Wapam Tamcre. Myanmar Irang Sina Maram Weraga Housing Mezoram Myanmar Langenera Kiba refusal Sing Tereki Masak the Lady Vani. Myanmar military coup Satakiba Matam English Ganiga Kunga Matwitigi Hauna, Mapungwena Myanmar Gisin State refuses sing a du Lanzela Kibani. Lanzela Tuna Lady but Myanmar refuses sing a duda, young Mezo Association Gimakadigi, Narangum Sakashanumita, Isteradugi Pauna Lon Oriba Mezo Lol Kakta Nganava Akan Wap Madukan Kibani. Refuses sing a du Ayamana Mezoram is some pie district Levani. Mezoram the Lanzena Kiba sing Mezo Singa Itanikiweba Anakpa Marilay. Adubu hariba Myanmar ki tuan tribes ngasi tuan balon singangi Lanjelaki singa duda young Mizo Association gi Zogawathar branch ki mekedi local residents amasu Myanmar refugees singda makoi gyeba ethnic natragana clan gyeba dialect singa du thadoknaba Mizo lol khaktama public place amadi makoina laidiba khul singa du ngangadabani haina publicity saki Zogawathar Hariba Kulasi Indo Myanmar border the labor Mezoram Sampai district in Nongpok Tangba Saruk the Ladipani. Hariba Kulasi the Hokiba say Karaki Matamasida, Myanmar took liba armed conflict Sinamaram Weraga, refusing a du Lanzela Tuna Lakivani. Young Mezo Association Vice President Balan Gursu na Hongdoknakhre, Kongtangasi geographical origin gi kenaba leitana Mezo tribes sing amatu ena punchinabagi panamda pekhalakpani Mezo tribes sing marakta clan sing natragana sub clan sing na makoi gyoeba dialect sing gi matangda ungkhanaba thawdok kya suthui maram maduna nauna pekhaliba khongtha sina Mezo integration gi policy da process the hena mating function gani maram maduna Myanmar refugee amasum local residents sing na makoi gi dialect sing ngang gi muhutta Mezo lolasi phauna lon oina ngang adabani khongtha asi makoi gi right sing aduda apan bayet papi banatragana khongauna banati refugee sing amasum local residents gi marakte Mezo integration ama puraktuna nungsi chan laiminana khongtha asi pekhat panai Lamdamasida Sahida Ngagi Potok Metric Ton Humpu Putok Yamna Kana Kanari Director Lamdamsida Ngagi Potosi Marang Kaina Putok Nabo Honarabasu House of Power in a Nga Metric Ton Kungi Matakta Awat Paladi
ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥꯟ ꯂꯩꯕꯥꯛꯇꯒꯤ ꯉꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ ꯄꯨꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯃꯄꯥꯟꯗ ꯆꯠꯂꯤ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯉꯥꯒꯤ ꯄꯣꯠꯊꯣꯛ ꯑꯁꯤ ꯃꯦꯇ꯭ꯔꯤꯛ ꯇꯣꯟ 60 ꯌꯧꯅ ꯄꯨꯊꯣꯛꯅꯕ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯒ ꯀꯨꯞꯅ ꯈꯟꯅꯔꯤ ꯍꯥꯏꯅ ꯐꯤꯁꯔꯤ ꯗꯥꯏꯔꯦꯛꯇꯔ ꯇꯤ ꯐꯨꯂꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯐꯤꯁꯔꯤꯁꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯂꯝꯐꯦꯜꯗ ꯂꯩꯕ ꯐꯤꯁꯔꯤꯒꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯅꯦꯁꯅꯦꯜ ꯐꯤꯁ ꯐꯥꯔꯃꯔꯁ ꯗꯦ 2025ꯀꯤ ꯊꯧꯔꯝꯗ ꯐꯤꯁꯔꯤ ꯗꯥꯏꯔꯦꯛꯇꯔ ꯇꯤ ꯐꯨꯂꯦꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯖꯨꯂꯥꯏ 10 ꯑꯁꯤ ꯅꯦꯁꯅꯦꯜ ꯐꯤꯁ ꯐꯥꯔꯃꯔ ꯗꯦ ꯍꯥꯏꯗꯨꯅ ꯏꯟꯗꯣꯁ ꯐꯤꯁ ꯕ꯭ꯔꯤꯗꯤꯡ ꯍꯧꯗꯣꯛꯈꯤꯕꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯃꯥꯡ ꯆꯍꯤ ꯏꯪ 2024ꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯉꯥꯒꯤ ꯃꯦꯂꯥꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯞ ꯐꯤꯁ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯐꯥꯔꯃꯔꯁꯤꯡꯗ ꯀꯦꯁ ꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕ ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕ ꯇꯥꯈꯤꯕꯁꯤꯡꯗ ꯃꯊꯪꯁꯤꯠꯅ ꯂꯨꯄꯥ ₹1,65,000 ꯑꯃꯁꯨꯡ ₹50,000 ꯄꯤꯔꯒꯅꯤ ꯐꯥꯔꯃꯔꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯉꯥꯒꯤ ꯄꯣꯠꯊꯣꯛꯀꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯆꯍꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯉꯥ ꯃꯦꯇ꯭ꯔꯤꯛ ꯇꯣꯟ 10ꯒꯤ ꯃꯊꯛꯇ ꯑꯋꯥꯠꯄ ꯂꯩꯔꯤ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯒꯤ ꯃꯣꯠ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯉꯥꯒꯤ ꯄꯣꯠꯊꯣꯛ ꯑꯁꯤ ꯆꯍꯤꯗ ꯃꯦꯇ꯭ꯔꯤꯛ ꯇꯣꯟ 60 ꯌꯧꯅ ꯄꯨꯊꯣꯛꯄ ꯉꯝꯕꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩ ꯃꯁꯤ ꯀꯔꯝꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯔꯤ ꯂꯝꯗꯝ ꯑꯁꯤꯗ ꯉꯥꯒꯤ ꯑꯋꯥꯠꯄ ꯂꯩꯔꯤꯕꯁꯤ ꯀꯣꯛꯅꯕ ꯐꯤꯁꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯈꯤꯒꯅꯤ ꯍꯥꯏꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯃꯥꯡ ꯆꯍꯤ 2024ꯒꯤ ꯅꯕꯦꯝꯕꯔ 2ꯗ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯐꯤꯁ ꯐꯤꯌꯔ ꯀ꯭ꯔꯣꯞ ꯀꯝꯄꯤꯇꯤꯁꯟꯗ ꯉꯥꯒꯤ ꯄꯣꯠꯊꯣꯛ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯨꯊꯣꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯏꯟꯗꯤꯖꯤꯅꯁꯀꯤ ꯑꯣꯏꯕ ꯉꯥ ꯄꯨꯊꯣꯛꯄ ꯑꯃꯁꯨꯡ ꯍꯥꯏꯌꯦꯁ ꯐꯤꯁ ꯄ꯭ꯔꯗꯛꯁꯟ ꯑꯣꯐꯤꯁꯥꯔ ꯍꯤꯜ ꯑꯦꯟड ꯚꯦꯂꯤꯁꯤꯡ ꯌꯥꯎꯅ ꯃꯀꯣꯛ ꯃꯊꯪ ꯇꯥꯈ꯭ꯔꯕꯁꯤꯡꯗ ꯀꯦꯁ ꯑꯦꯋꯥꯔꯗ ꯀꯌꯥꯁꯨ ꯌꯦꯟꯊꯣꯛꯇꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯀꯃꯤꯁꯅꯔ ꯐꯤꯁꯔꯤ ಶ್ರೀಮತಿ ꯍꯥꯎꯕꯝ ꯔꯣꯁꯤꯇꯥ ꯁ꯭ꯄꯦꯁꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯤꯁꯔꯤ ꯅꯤꯇꯥ ꯑꯔꯥꯝꯕꯝ ꯑꯦꯗꯤꯁꯅꯦꯜ ꯗꯥꯏꯔꯦꯛꯇꯔ ꯑꯣꯐ ꯐꯤꯁꯔꯤ ꯑꯦꯜ ꯖꯥꯏꯔꯥꯅꯤ ꯗꯤꯄꯨꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯤꯁꯔꯤ MD ꯏꯁꯂꯥꯃꯠ ꯈꯥꯟ ꯖꯣꯏꯟꯠ ꯗꯥꯏꯔꯦꯛꯇꯔ ꯐꯤꯁꯔꯤ ꯇꯤ ꯔꯣꯃꯤ ꯄ꯭ꯔꯣꯖꯦꯛ ꯑꯣꯐꯤꯁꯔ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯐꯤꯁꯔꯤ ꯍꯦꯝꯆꯟꯗ꯭ꯔ ꯅꯤꯡꯊꯧꯈꯣꯡꯖꯝ ꯑꯃꯁꯨꯡ ꯐꯤꯁ ꯐꯥꯔꯃꯔ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ IDPꯁꯤꯡ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯗ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯀꯟꯀ꯭ꯔꯤꯠ ꯑꯣꯏꯕ ꯔꯣꯗꯃꯦꯞ ꯑꯃ ꯄꯨꯊꯣꯛꯀꯗꯕꯅꯤ ꯀꯪꯒ꯭ꯔꯦꯁ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯜꯂꯛꯈꯤꯕ IDPꯁꯤꯡ ꯆꯍꯤ ꯑꯁꯤꯒꯤ ꯗꯤꯁꯦꯝꯕꯔ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯌꯨꯝꯁꯤꯡꯗ ꯍꯟꯖꯤꯜꯍꯜꯂꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ PK ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ PR ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯆꯞ ꯆꯥꯕ ꯔꯣꯗ ꯃꯦꯞ ꯑꯃ ꯄꯨꯊꯣꯛꯀꯗꯕꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ PR ꯂꯩꯉꯥꯛ ꯂꯥꯛꯈ꯭ꯔꯕꯁꯨ ꯗꯤꯕ꯭ꯂꯞꯃꯦꯟꯠ ꯑꯃꯁꯨꯡ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ ꯍꯥꯏꯅ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ K ꯃꯦꯘꯆꯟꯗ꯭ꯔꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯒꯚꯔꯅꯔꯗ ꯇꯣꯉꯥꯟꯕ ꯋꯥꯔꯣꯜꯁꯤꯡ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯜꯂꯕ ꯃꯇꯨꯡ ꯊꯣꯛꯂꯛꯄꯗ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯒꯤ IDPꯁꯤꯡꯅ ꯂꯩꯒꯗꯧꯔꯤꯕ ꯐꯨꯕꯂꯥ ꯑꯃꯁꯨꯡ ꯁꯥꯏꯇꯣꯟꯒꯤ ꯃꯐꯝꯁꯤꯡꯗ ꯁꯥꯔꯤꯕ ꯐꯦꯕ꯭ꯔꯤꯀꯦꯇꯔ ꯍꯥꯎꯁꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯟꯕ ꯆꯠꯂꯨꯕꯗ ꯃꯗꯨꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯔꯤꯕ ꯀꯟꯁꯇ꯭ꯔꯛꯁꯟꯁꯤꯡ ꯑꯁꯤ ꯇꯦꯟꯗꯔ ꯁꯨꯛꯇꯧ ꯇꯧꯗꯅ ꯑꯃꯁꯨꯡ ꯀꯟꯁꯇ꯭ꯔꯛꯁꯟ ꯇꯧꯕ ꯊꯦꯡꯅꯩ ꯂꯣꯏꯅꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯥꯛꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯁꯨꯕ ꯂꯦꯞꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯀꯌꯥ ꯑꯁꯤꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDPꯁꯤꯡ ꯑꯁꯤꯅ ꯅꯧꯅ ꯁꯥꯔꯤꯕ ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯁꯤꯡ ꯑꯁꯤꯗ ꯍꯣꯡꯖꯤꯟꯕꯁꯨ ꯌꯥꯗ꯭ꯔꯦ ꯃꯁꯤꯅ IDPꯁꯤꯡꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯍꯜꯂꯤ ꯋꯥꯛ ꯑꯣꯔꯗꯔ ꯌꯥꯎꯗꯅ ꯑꯃꯁꯨꯡ ꯇꯦꯟꯗꯔ ꯇꯧꯗꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯄꯥꯏꯈꯠꯂꯝꯂꯤꯕꯅꯣ ꯔꯤꯂꯤꯐ ꯐꯟꯒꯤ ꯂꯥꯛꯂꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯃꯔꯝ ꯆꯥꯗꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯒꯚꯔꯅꯔꯅ ꯊꯤꯖꯤꯟꯅꯅꯕ ꯋꯥꯐꯝꯁꯤꯡ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨ ꯉꯁꯤ ꯒꯚꯔꯅꯔꯗ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯗꯨꯅ PR ꯂꯥꯛꯂꯕꯁꯨ ꯏꯪ ꯇꯞꯄ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠꯁꯤꯡ ꯇꯥꯔꯕꯁꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕ ꯉꯝꯗꯕ ꯑꯃꯗꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ MLA ꯑꯃ ꯑꯣꯏꯅ ꯂꯩꯔꯨꯕꯒꯤ ꯋꯥꯟꯊꯣꯛ ꯂꯩꯇ꯭ꯔꯤ ꯃꯔꯝ ꯃꯌꯥꯝ ꯑꯁꯤ ꯂꯩꯕꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤ ꯗꯤꯖꯣꯜꯕ ꯇꯧꯔꯒ ꯑꯅꯧꯕ ꯃꯤꯈꯜ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯑꯅꯧꯕ ꯃꯤꯍꯨꯠ ꯑꯃ ꯈꯟꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯉꯁꯤ MPCCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯚꯔꯅꯔꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ IDPꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯁꯤꯟꯗꯨꯅ ꯂꯩꯇꯥꯍꯟꯅꯕꯒꯤ ꯆꯞ ꯆꯥꯕ ꯃꯇꯝ ꯑꯃ ꯁ꯭ꯇꯦꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯆꯞ ꯆꯥꯅ ꯂꯦꯞꯀꯗꯕꯅꯤ IDPꯁꯤꯡꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯕꯦꯅꯤꯐꯤꯠꯁꯤꯡ ꯑꯁꯤ ꯃꯤꯗꯜ ꯄꯔꯁꯟ ꯅꯠꯇ꯭ꯔꯒꯅ ꯑꯇꯩ ꯃꯤꯍꯨꯠꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯇ꯭ꯔꯥꯟꯖꯦꯛ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠꯁꯤꯡꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ IDPꯁꯤꯡꯒꯤ ꯑꯣꯏꯅ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯄ꯭ꯔꯤꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁ ꯁꯥꯕꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥ ꯂꯨꯠ ꯇꯧꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯃꯄꯨꯡ ꯐꯥꯅ ꯊꯤꯖꯤꯟꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯌꯥꯎꯔꯤ
Manipur karigidamagta mitopsingi dharma sala ohelibano. India lengan India si mitopsingi dharma sala oheloi haina phona laura karigidamagta Manipur bana mitopsingi dharma khundapam dharma sala ohelibano haina MMTU na thadorak pas cholamana su makhatana su phongdorakli. Cholasina makhatana hairibana India lengan mitop sanglakpa thingnabagi damak Foreigner Act 1946 Manipur karigi satna handabano. Masigi mathakta mitop sanglakpa thingnabagi damak Passport Act 1920, Registration Act 1939 Lairabasu, Law Singasi Manipur Sanavigi Mami Amata Tadri have a wapum yaw number of wapum capung directly. Tantana Sumna Tamzagi. House going to the Miam Pau, Smatansel, Shinjara Games Makata, no update, Miam Punang Amina Sena, Senel Sigi Makeri, Mang from the Makatana Tamzari, Makata, no update, Miam Punang Amina Si.